Mitop hana khandokतना Manipurda NRC tauba yaroi haina campaign for just and fair delimitation na changsilakpa khongjang gi saruk ama oina ngasi su Tongan-Tonganba Keithel Amadi Meeyam Punba Mapham Shingda street corner meeting Pangthokkhre kakching amasung mayai lambi da leiba Tongan-Tonganba Keithel sing yauna Khurai Sawambong Lamlai Napetpali Yangang Pokpi Amadi Telipati Hatagi Paringda Famba Keithel Singda chatuna street corner meeting adu Pangthokki maduda NRC update tawdringaida Manipur census Pangthokpa yaroi JFD na census thingba leite shupnatagi mitop miyanja sing khandoktana census tawshin kiba tarabadi achumba census oiroi census ta mitop yaukshin kiba tarabadi laingak lon senmit lon kunai lon da awanba kaya laktuna yellow mi singda chawna chektheng fangani haiba wafam kaya fongdoki Amarom chahi ahum helaba lan asina maram oiraka lan jeneriba sing masa gi mayumda hanjindana leiriba Amadi state asigi national highway singda chatok chasin yadana leiringai tanja asida census pangthokpa oithokloi census act 1948 ki clause 3 gi matung inna lamdam amada tangdu leita bagi fibam leitrabadi census ki thabak thorum sing matam khara yeithokpa yai haibasi mayek sengna palli Amarom de lakliba tang taruk fawbugi marungda census tawdringai mamangda NRC hana tawgani haibagi firep ama miyamda khanghananaba laingakta matam thakre kariguma wafam asi thabakta onthoktrabadi thangnaba tang tarettagi akanba khongjang changsilagani hairi